mayam ngasi muk channel asina paring naina chathariba Hollywood web series Viking gi episode 46 adu pudu lakchare mamangi episode singdu yengbidaba yawragadi soidana yengbiu wari si mapung phana bab tana bagi damak haijabani khoina mamangi episode gi khangmina khre Ragnar si khre haba paw si odil laktuna macha singda tambadagi Ragnar na siramdai da hairamba wahai sing aduga loinana episode adu loisan khibani madugi makha episode 46 asigi ahan basin asida critical dagi haure hojik mafam sida lega thana kan honabadagi mafam si semga chagatnaba kan honari yeknaba singna ketekata attack to ngamdanabagi damak bunker kaya amadi wall kaya ama su khajankhre somdana sigat asi mapana pirama thang suri amana u khara ittuna sanaraga wakhal ma khannu leiri masida aibarna nangna paiba thang suri edu aigi ni piru hairi sigat su aibarna hairi basi na oi ta dabida thong si lonsalam laga changakli aibarna mu aina hairi basi tabana tra sigat thang adu piru aigi ni hairagli sigatna su thang asi nangi natte haiduna leiri aibarna mu thang adu piru haiduna makutin thoragli sigatna aina hairibasi nangsu tadra thang asi nangi natte babana ingonda pirambani hairagli aibarna adu warasu ai pami thang adu magna aina lega thabu hat ka doribani babana piramba thang aduna lega thabu hat kani hairagli sigarna su thang asi nangna phanglaroi haiduna laithok to leikre ubana di ani sina unkhatnaribasi noini gi du toklo yare haiduna khamli masidagi aibarna sigatna phamiba mora asi chingthokiduna thang asi kanna munaragli masidagi mayamba ubasu saroktuna ani sibu chingthoklaga sigatta aikoi hojik punsanduna phire ama lepnaba honagadabani aduga nakhoi ni tawrisi kaino haiduna ngangami sigatna ubada matam chupada nangna khamtoktuna da lei hairagli mayamba ubana aina khamnadi kanana khambigadoribano hairagli ubana makha tarduna matha khitang sarapna biyon su mafam sida leiramadi khara phagadabani hairami sigatna babagi pawsi masu taramagadra haiduna hangli aibarna mu odinna aikoi dadi hairaga mangonda di hairamoi khallibara haiduna hangli ubana mu moisu yam thuna halani habisi aigi thajabani mahak yawtringe aikoi na su tayari khare di tawgadabani hairagli aibarna nangna nganglibadu aisu tari nangonda hojik kari kari plan leirage haiduna hangli nakhoisu babana hairamba wahai singdu loina taraba natra aduna aikoi punchandaba yadabani aikoi amata oina punchanduna elada laman khumdaba yadabani hairi aibarna mu adubu ela khatada nate aina su mamangda noida haikrabaduni ningthau ekbana aikoi bababu bali kaknabagi damakta elada pithokibani aduna babada tawgiba adugum mangonda su tawgadabani wafam asi babana su aingonda sinarakpani nakhoida su loina tammo haiduna aina su tamkrabaduni hairi ubana mu wafam adu haidokpada yam laibagi wani harakli masidagi aibarna nangi haunabidu amu haure nangdi matam chupada adumak chienduna le thabak khutimaktagi leithoktagi adum honai nangdi pangdaba mini haramaga aibar si sauna chatkre sigarna mu ubagi manakta bhamjalaktuna aibarna tadrabasu nangi wadu aina tari aingonda hairu hairi ubana aibarna mangonda ngangamba asida kitang saurapna makchu ningthau elagi lamdi machani aduna khoina ngamgani adubu wasexki ningthau oiriba ekbatki lamdi aduki matik chawthokre akoina mamangda anpham amatada su chatuna lanthengnarubu su tawdri aduna thaba adudi irai laiba thaba ama oiroi hairagli masidagi sigatna idea ama laktuna aikoi hojik team ama semkataba yaroi mamangda amukta leitriba yam chawba group ama semkataba yaroi hairagli sigat ki wafam sitabada aibarna thoke torambadagi leichalактuna sigatna haribsi ajumbani akoina yamna chawba group ama semkatlabadi thaba asi yam laina mai pakpasu yai hana yeknaba oiramgera marup oigera lam singda paw thaduna achauba group ama semkatnaba tawrasi maduda makoina piu haiba mamansu pithokadabani aduga hantak michang khombagi thaba sida aikoigi baba Ragnar amadi isor singi ming panduna michang khombagi thaba si chathagadabani hairi aibarna wafam si phongdoktuna yam marau leiba mino ama noktuna sinna si muglosan khre masidagi sense hongkiduna biyon gi sinda muglagli biyon hoise hojik Spain dagi Rome yongna chatke torambadagi mapa sikre haba paw sitabadagi mayumlomda mu halagli hojik makoi se mu Frankia yoksalagli masida biyona roloda yumlomda hangadabara haiduna hangli rolona aisu yantadi aina mafamduda amu hanna halluba habsi khalluda mathayamna sai hairam biyona aikoidi yum yoraga babagi laman khumnabagi damak sem sarugadoribani aduga nangdi mafamduda leibada khudong chadaba mayam su thengnabi maramdi nangna aikoida tawkhiba narana adugi damak mafamdugi miyamna su nangbu ngakpirado aduga aina nangbu hatkibasu yai hairagli rolo su biyongi wafam sida nokfet tawduna makoi jahasingsi adum chathakre masidagi sensi hongkiduna kretekata muglagli masida lega thana sangduna makoigi miyamsi city sibu chawkhat thaurangi damak thabak mayama paikhatli mafam sida uba su lagli uba changakpada lega thagi lanmi kharana mahak puchangba yaro haiduna thinglammi lega thasu tawribi singsi ubadagi mahaki manai sing asida mabu thajal u haikre uba su lega thana thabak sunu leibe sigi manakta changchalammi lega thana thabak suna suna ubada kari leire uba haina hanglam ubana thaba sidi mai pakna adumak changchalina hairagli lega thana mu hojikti ketega city asigi chawkhat thorang tawba habsi yamna maru oiba thaba ama oiraban aina su thaina gi matamdo ningsingli matamduda mafam sida atekpa yung kharaga hi kharaga dehen leiramde hairi ubana
ꯑꯩꯁꯨ ꯀꯦꯇꯦꯒꯠ ꯁꯤꯇꯤ ꯑꯁꯤꯗ ꯀꯔꯤ ꯀꯔꯤ ꯇꯧꯈ꯭ꯔꯦ ꯀꯔꯤ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯁꯤ ꯐꯖꯅ ꯈꯪꯉꯤ ꯃꯔꯝꯗꯤ ꯑꯩꯁꯨ ꯃꯁꯤꯗ ꯄꯣꯛꯄꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯑꯗꯨꯝ ꯆꯥꯎꯔꯛꯄꯅꯤ ꯂꯩꯒꯊꯥꯁꯨ ꯎꯕꯥꯒꯤ ꯃꯔꯧ ꯂꯩꯕ ꯋꯥꯐꯝꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯛꯂꯤ ꯎꯕꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯟꯃꯤ ꯈꯔ ꯁꯦꯝꯒꯠꯇꯕ ꯌꯥꯗ꯭ꯔꯦ ꯃꯔꯝꯗꯤ ꯏꯪꯂꯦꯟ ꯆꯠꯇꯨꯅ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛ ꯃꯁꯤꯗ ꯑꯗꯣꯝꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯂꯩꯒꯊꯥꯅ ꯃꯥꯅ ꯁꯨꯔꯤꯕ ꯊꯕꯛ ꯑꯁꯤ ꯂꯦꯞꯊꯣꯛꯇꯨꯅ ꯎꯕꯥꯗ ꯑꯣꯟꯁꯟꯗꯨꯅ ꯅꯣꯏꯒ ꯄꯨꯟꯅ ꯏꯪꯂꯦꯟ ꯆꯠꯄ ꯑꯗꯨ ꯑꯩꯅ ꯌꯥꯎꯕꯁꯤ ꯅꯈꯣꯏꯅꯁꯨ ꯁꯦꯡꯅ ꯄꯥꯝꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯎꯕꯥꯅ ꯍꯣꯏ ꯄꯥꯝꯃꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤ ꯌꯥꯝꯃꯤꯈꯩ ꯈꯨꯗꯣꯡꯆꯥꯕ ꯍꯦꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯂꯩꯒꯊꯥꯅ ꯑꯃꯨꯛ ꯎꯕꯥꯗ ꯎꯕꯥ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯩꯍꯧꯕ ꯌꯥꯕꯒꯤ ꯃꯔꯝꯁꯨ ꯂꯩ ꯅꯪꯅ ꯅꯪꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯁꯦꯝꯒꯠꯅꯕꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯂꯝꯁꯤꯡꯗꯒꯤ ꯅꯤꯡꯊꯧ ꯀꯌꯥ ꯑꯃꯁꯨ ꯀꯧꯔꯝꯃꯒꯅꯤ ꯃꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯒ ꯀꯦꯇꯦꯒꯠꯁꯤ ꯎꯕꯗ ꯀꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯅꯪꯅꯗꯤ ꯈꯪꯗꯕꯔꯥ ꯁꯤꯇꯤ ꯑꯁꯤ ꯆꯥꯎꯈꯠꯂꯝꯃꯦ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯎꯕꯥꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯟꯕꯤꯔꯣ ꯍꯥꯏꯔꯛꯂꯤ ꯂꯩꯒꯊꯥꯅ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯃꯗꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯥꯛꯀꯗꯕ ꯅꯠꯇꯦ ꯅꯪꯒꯤ ꯕꯕꯥꯅ ꯀꯔꯤ ꯄꯥꯝꯃꯝꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯐꯖꯅ ꯅꯤꯡꯁꯤꯡꯂꯤ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯎꯕꯥꯁꯨ ꯇꯣꯔꯕꯤꯒ ꯑꯦꯁꯇ꯭ꯔꯣꯏꯗꯀꯗ ꯅꯣꯏꯁꯨ ꯄꯥꯝꯂꯕꯗꯤ ꯏꯪꯂꯦꯟ ꯆꯠꯂꯨꯕ ꯑꯁꯤ ꯌꯥꯎꯕ ꯌꯥꯒꯅꯤ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ ꯎꯕꯥ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯑꯦꯁꯇ꯭ꯔꯣꯏꯗꯅ ꯂꯩꯒꯊꯥꯗ ꯃꯍꯥꯛꯁꯦ ꯑꯥꯏꯕꯔ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯥꯏꯕꯔꯗꯒꯤ ꯃꯍꯥꯛꯅ ꯇꯥꯕꯁꯨ ꯅꯠꯇꯦ ꯎꯕꯥꯁꯦ ꯑꯩꯗꯤ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯍꯥꯏꯔꯛꯂꯤ ꯇꯣꯔꯕꯤꯅ ꯑꯃꯨꯛ ꯑꯗꯣꯝꯁꯨ ꯃꯈꯣꯏꯁꯤꯡꯁꯤꯗꯒꯤ ꯈꯔ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕꯗꯤ ꯐꯩ ꯍꯥꯏꯔꯛꯂꯤ ꯂꯩꯒꯊꯥꯅ ꯑꯃꯨꯛ ꯏꯁꯣꯔꯅ ꯑꯩꯕꯨ ꯍꯤꯡꯉꯨ ꯍꯥꯏꯗꯨꯅ ꯇꯝꯂꯝꯃꯕꯗꯤ ꯑꯩ ꯍꯤꯡꯈꯤꯒꯅꯤ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯦ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯕꯤꯌꯣꯟ ꯍꯣꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏꯕ ꯖꯍꯥꯖꯁꯤꯡ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯁꯤꯗ ꯍꯦꯜꯒꯥꯅ ꯃꯍꯥꯛꯅ ꯁ꯭ꯄꯦꯟꯗꯒꯤ ꯄꯨꯔꯛꯈꯤꯕ ꯅꯨꯄꯤꯃꯆꯥ ꯑꯁꯤꯕꯨ ꯂꯨꯅ ꯇꯧꯕꯤꯗꯨꯅ ꯃꯁꯝ ꯃꯅꯥ ꯁꯦꯝꯕꯤꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯐ꯭ꯂꯣꯀꯤꯅ ꯍꯦꯜꯒꯥꯗ ꯑꯉꯥꯡꯁꯤꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯏ ꯍꯥꯏꯔꯝꯃꯤ ꯍꯦꯜꯒꯥꯅꯗꯤ ꯌꯥꯝ ꯍꯔꯥꯎꯅ ꯑꯉꯥꯡꯁꯤꯒꯤ ꯃꯃꯤꯡ ꯇꯅꯥꯔꯨꯁ ꯀꯧꯏ ꯍꯥꯏꯔꯛꯂꯤ ꯑꯉꯥꯡꯁꯤꯗꯤ ꯇꯔꯪ ꯑꯃꯗ ꯑꯌꯦꯡꯕ ꯑꯃꯗ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯕ ꯑꯁꯤꯗ ꯐ꯭ꯂꯣꯀꯤꯅ ꯍꯦꯜꯒꯥꯗ ꯍꯧꯖꯤꯛꯁꯨ ꯑꯉꯥꯡꯁꯤ ꯀꯤꯕ ꯐꯠꯇ꯭ꯔꯤ ꯍꯥꯏꯔꯛꯂꯤ ꯍꯦꯜꯒꯥꯅ ꯑꯉꯥꯡꯁꯤꯗ ꯀꯤꯒꯅꯨ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯤ ꯐ꯭ꯂꯣꯀꯤꯁꯨ ꯍꯦꯜꯒꯥꯅ ꯇꯧꯔꯤꯕꯁꯤ ꯁꯥꯎꯅꯤꯡꯂꯕꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗꯅ ꯍꯥꯕꯗꯨꯜꯅ ꯍꯦꯔꯜꯗ ꯑꯩꯈꯣꯏꯅ ꯀꯦꯇꯦꯒꯠ ꯌꯧꯔꯕ ꯀꯥꯟꯗꯗꯤ ꯄꯣꯔꯛꯏꯕ ꯁꯅꯥꯂꯨꯄꯥꯁꯤꯡ ꯑꯃꯗꯤ ꯅꯨꯄꯤꯁꯤꯡꯁꯤ ꯕꯤꯌꯣꯟꯅ ꯑꯅꯝꯕ ꯂꯣꯏꯅ ꯂꯧꯈ꯭ꯔꯅꯤ ꯍꯥꯏꯔꯛꯂꯤ ꯃꯌꯥꯝꯕ ꯍꯦꯔꯜꯅꯁꯨ ꯍꯣꯏ ꯂꯧꯈ꯭ꯔꯅꯤ ꯍꯥꯏꯔꯤ ꯍꯥꯕꯗꯨꯜꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯁꯤꯗ ꯍꯦꯔꯜꯅ ꯑꯃꯨꯛ ꯅꯤꯄꯥꯁꯤꯗꯤ ꯀꯅꯥꯅꯣ ꯅꯍꯥꯟꯒꯩ ꯎꯗꯦ ꯍꯥꯏꯔꯝꯃꯤ ꯍꯥꯕꯗꯨꯜꯅ ꯑꯩꯁꯨ ꯍꯥꯟꯅ ꯅꯤꯄꯥꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯉꯝꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯨꯆꯤꯡꯕ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥꯅꯦ ꯍꯥꯏꯕꯁꯤ ꯈꯪꯉꯛꯂꯦ ꯍꯥꯏꯔꯛꯂꯤ ꯍꯦꯔꯜꯅ ꯑꯃꯨꯛ ꯅꯤꯄꯥꯁꯤꯗ ꯋꯥꯐꯝꯁꯤ ꯅꯪꯅ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯛꯂꯤ ꯅꯤꯄꯥꯁꯤꯅ ꯑꯩꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯕꯒꯤ ꯃꯔꯝꯗꯤ ꯁꯥꯗꯥꯔ ꯑꯗꯨ ꯑꯩ ꯅꯠꯇꯦ ꯃꯌꯥꯝꯅ ꯑꯩꯕꯨ ꯃꯉꯥꯎꯊꯤꯕ ꯑꯦꯒꯤꯜ ꯍꯥꯏꯅ ꯈꯪꯅꯩ ꯁꯥꯗꯥꯔꯒꯤ ꯑꯌꯣꯛꯄ ꯃꯆꯥꯅꯤ ꯍꯥꯏꯔꯤ ꯍꯦꯔꯜꯅ ꯑꯃꯨꯛ ꯅꯤꯄꯥ ꯑꯁꯤꯒꯤ ꯑꯈꯥꯕ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯎꯕꯗ ꯅꯪ ꯁꯥꯗꯥꯔ ꯑꯣꯏꯕꯗꯤ ꯄꯥꯝꯕ꯭ꯔꯥ ꯉꯁꯤ ꯅꯪꯒ ꯎꯅꯗꯨꯅ ꯁꯛ ꯈꯪꯅꯕꯁꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯗꯒꯤꯗꯤ ꯃꯔꯨꯞ ꯑꯣꯏꯔꯗꯕꯅꯤ ꯍꯥꯏꯈ꯭ꯔꯦ ꯅꯤꯄꯥ ꯑꯁꯤꯁꯨ ꯃꯣꯃꯣꯟ ꯅꯣꯛꯆꯔꯤ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯀꯦꯇꯦꯒꯠꯇ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯁꯤꯗ ꯑꯥꯏꯕꯔꯗꯤ ꯊꯥꯡ ꯇꯥ ꯑꯃꯗꯤ ꯁꯤꯡꯖꯪꯁꯤꯡꯁꯤ ꯃꯌꯥ ꯀꯟꯅ ꯐꯦꯡꯂꯤ ꯃꯁꯤꯗ ꯁꯤꯒꯠꯁꯨ ꯂꯥꯛꯇꯨꯅ ꯌꯣꯠ ꯁꯨꯕ ꯅꯤꯄꯥ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯁꯤꯡꯖꯪ ꯑꯁꯤ ꯄꯤꯁꯟꯗꯨꯅ ꯃꯌꯥ ꯊꯥꯡꯍꯜꯂꯝꯃꯤ ꯑꯥꯏꯕꯔꯅ ꯁꯤꯒꯠꯇ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯪꯒꯗꯕ ꯂꯩ ꯁꯤꯒꯠ ꯑꯩꯅ ꯂꯩꯒꯊꯥꯗ ꯑꯆꯨꯝꯕ ꯑꯃ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛ ꯂꯃꯟ ꯈꯨꯝꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯃꯁꯤꯗ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯁꯤꯒꯠꯅ ꯏꯃꯥꯒꯤ ꯑꯣꯏꯕ ꯃꯇꯥꯡꯁꯤꯗꯗꯤ ꯅꯪꯒ ꯑꯩꯒ ꯋꯥꯈꯜ ꯃꯥꯟꯅꯔꯔꯣꯏ ꯃꯥꯅ ꯅꯪꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯔꯝꯕꯅꯤ ꯑꯗꯨꯒ ꯑꯩꯕꯨꯅ ꯆꯥꯎꯌꯦꯡ ꯌꯦꯡꯗꯨꯅ ꯌꯣꯛꯂꯛꯄꯅꯤ ꯃꯍꯥꯛꯇꯤ ꯅꯪ ꯑꯃꯗꯤ ꯍꯥꯕꯔꯠ ꯈꯛꯇꯕꯨ ꯅꯤꯡꯖꯕꯅꯤ ꯑꯩꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯏꯟꯊꯣꯛꯄꯤꯈꯤ ꯂꯥꯞꯅ ꯑꯗꯨꯃꯛ ꯊꯝꯕꯤꯈꯤ ꯃꯁꯤꯗ ꯑꯥꯏꯕꯔꯅ ꯑꯃꯨꯛ ꯀꯔꯦꯝꯅꯔꯛꯇꯨꯅ ꯁꯤꯒꯠꯇ ꯅꯪꯗꯤ ꯃꯗꯨꯗ ꯆꯥꯛꯂꯤꯕ ꯑꯣꯏꯔꯦ ꯅꯨꯡꯉꯥꯏꯇꯦꯗꯥ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯔꯝꯃꯤ ꯁꯤꯒꯠꯁꯨ ꯃꯥꯒꯤ ꯁꯤꯡꯖꯪꯁꯤ ꯃꯌꯥ ꯊꯥꯡꯕ ꯂꯣꯏꯗꯨꯅ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯁꯟꯗꯨꯅ ꯅꯪꯅ ꯈꯜꯂꯤꯕꯗꯨꯗꯤ ꯑꯔꯥꯟꯕꯅꯤ ꯑꯩꯅ ꯃꯗꯨꯗ ꯆꯥꯛꯈꯤꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ ꯑꯥꯏꯕꯔꯅ ꯑꯃꯨꯛ ꯍꯣꯏ ꯍꯣꯏ ꯑꯩꯁꯨ ꯐꯥꯒꯤ ꯇꯧꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯁꯤꯒꯠꯅ ꯑꯥꯏꯕꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯟꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯕꯤꯔꯒꯦ ꯂꯩꯒꯊꯥꯅ ꯏꯃꯥꯕꯨ ꯍꯥꯠꯈꯤꯕꯗꯨ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯐꯥꯎꯗꯦ ꯁꯤꯒꯠꯀꯤ ꯍꯟꯗꯛꯀꯤ ꯋꯥꯐꯝꯁꯤꯗꯗꯤ ꯑꯥꯏꯕꯔꯁꯦ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯆꯥꯅꯣ ꯅꯪꯅ ꯏꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯝꯗꯦ ꯍꯥꯏꯅ ꯈꯜꯂꯕꯁꯨ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯍꯥꯛ ꯅꯪꯕु ꯄꯣꯛꯄ ꯏꯃꯥꯗꯤ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯁꯤꯡꯖꯪ ꯑꯁꯤꯅ ꯁꯤꯒꯠꯀꯤ ꯊꯕꯥꯛꯇ ꯇꯥꯛ ꯇꯥꯛ ꯊꯥꯔꯝꯃꯤ ꯁꯤꯒꯠꯅ ꯍꯣꯏ ꯅꯪꯅꯗꯤ ꯑꯗꯨꯝꯅ ꯈꯜꯂꯝꯕ ꯌꯥꯏ ꯋꯥꯍꯩꯁꯤꯡꯗꯨꯁꯨ ꯅꯪꯅ ꯍꯥꯏꯕꯗꯗꯤ ꯄꯛꯆꯩ ꯍꯥꯏꯔꯝꯃꯤ ꯑꯥꯏꯕꯔꯅ ꯑꯃꯨꯛ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯁꯥꯎꯒꯠꯂꯛꯂꯤ ꯁꯤꯒꯠꯅ ꯍꯥꯏꯔꯒꯦ ꯇꯥꯔꯣ ꯏꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥ ꯏꯃꯥꯕꯨ ꯅꯨꯡꯁꯤꯔꯤꯕꯗꯨꯗꯒꯤ ꯍꯦꯟꯇꯣꯛꯇꯨꯅ ꯃꯔꯛꯇ ꯏꯃꯥꯒꯤ ꯕ꯭ꯔꯤꯖꯇꯨꯅꯒ ꯍꯦꯟꯕ ꯌꯥꯎꯔꯛꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯔꯛꯂꯤ ꯃꯁꯤꯗꯒꯤ ꯑꯥꯏꯕꯔꯁꯨ ꯁꯥꯎꯒꯠꯂꯛꯇꯨꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯁꯤꯡꯖꯪ ꯑꯁꯤꯅ ꯁꯤꯒꯠꯀꯤ ꯉꯛꯁꯝ ꯇꯝꯅ ꯍꯥꯏꯖꯜꯂꯛꯂꯤ ꯃꯁꯤꯗ ꯃꯐꯝꯁꯤꯗ ꯌꯣꯠ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯑꯍꯟ ꯑꯁꯤꯅ ꯑꯥꯏꯕꯔꯒꯤ ꯈꯨꯠ ꯑꯁꯤꯕꯨ ꯐꯥꯈ꯭ꯔꯦ ꯁꯤꯒꯠꯁꯨ ꯑꯥꯏꯕꯔꯒꯤ ꯁꯤꯡꯖꯪꯁꯤꯅ ꯃꯉꯛꯁꯝ ꯃꯌꯥꯗ ꯆꯞ ꯆꯥꯅ ꯇꯥꯕ ꯑꯁꯤꯗ ꯈꯤꯇꯪ ꯄꯥꯈꯠꯂꯞ ꯇꯧꯅ ꯂꯩꯔꯤ ꯀꯔꯤꯒꯨꯝꯕ ꯑꯥꯏꯕꯔꯒꯤ ꯈꯨꯠ ꯑꯁꯤ ꯅꯤꯄꯥꯁꯤꯅ ꯐꯥꯔꯝꯗ꯭ꯔꯕꯗꯤ ꯁꯤꯒꯠ ꯑꯁꯤ ꯁꯤꯔꯕꯅꯤ ꯅꯤꯄꯥꯁꯤꯅ ꯃꯆꯤꯟꯅꯥꯎ ꯑꯅꯤꯁꯤꯗ ꯅꯈꯣꯏꯅꯤꯒꯤ ꯃꯑꯣꯡꯁꯤ ꯎꯔꯒ ꯀꯅꯥꯅ ꯅꯈꯣꯏꯕꯨ ꯅꯆꯤꯟꯅꯥꯎꯅꯦ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯤ ꯃꯁꯤꯗꯒꯤ ꯁꯤꯒꯠꯁꯨ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯥꯏꯕꯔꯁꯨ ꯁꯤꯒꯠꯇ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯋꯦꯁꯦꯛꯁꯀꯤ ꯎꯃꯪ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯁꯤꯗ ꯖꯨꯗꯤꯠꯁꯤ ꯂꯥꯟꯃꯤ ꯀꯌꯥꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯅꯣꯊ꯭ꯔꯝꯕꯤꯌꯥꯗ ꯃꯄꯥ ꯑꯦꯂꯥ ꯎꯅꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯖꯨꯗꯤꯠꯁꯤ ꯃꯄꯥꯝ ꯌꯧꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯦꯂꯥꯅ ꯈꯪꯍꯧꯗꯅ ꯅꯪꯅ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯖꯨꯗꯤꯠꯅ
ꯑꯩꯅ ꯅꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯕꯒꯤ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯁꯨ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯥ ꯑꯦꯂꯥꯅ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯦꯒꯕꯥꯠꯅ ꯅꯪꯕꯨ ꯊꯥꯔꯛꯏꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯖꯨꯗꯤꯠꯅ ꯅꯠꯇꯦ, ꯑꯩꯅ ꯉꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯗꯤ ꯑꯩꯅ ꯊꯑꯣꯏꯀꯩ ꯏꯁꯥꯅ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯌꯥꯝꯅ ꯉꯁꯤꯁꯨ ꯅꯤꯡꯕꯨꯡ ꯁꯣꯟꯅꯔꯤ꯫ ꯔꯦꯒꯅꯔꯒꯤ ꯃꯆꯥꯁꯤꯡꯅ ꯃꯄꯥꯒꯤ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛ ꯃꯐꯝꯁꯤꯗ ꯂꯥꯛꯂꯒꯅꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯅꯈꯣꯏꯁꯨ ꯇꯌꯥꯔꯤ ꯈꯔ ꯇꯧꯍꯧꯅꯕꯒꯤꯗꯃꯛ ꯄꯥꯎꯁꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯦꯂꯥꯅ ꯅꯪꯅ ꯑꯗꯨꯒꯤꯗꯃꯛꯇ ꯑꯣꯏꯔꯗꯤ ꯑꯁꯨꯛ ꯁꯥꯡꯕ ꯂꯝꯁꯤ ꯂꯥꯛꯇꯨꯅ ꯍꯥꯏꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯑꯩꯁꯨ ꯑꯋꯥꯡꯂꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯉꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯖꯨꯗꯤꯠꯅ ꯑꯃꯨꯛ ꯀꯔꯤꯒꯨꯝꯕ ꯕꯕꯥꯅ ꯇꯧꯔꯤꯕ ꯇꯌꯥꯔꯤ ꯑꯗꯨꯗ ꯑꯁꯣꯟꯕ ꯌꯥꯎꯔꯝꯃꯕꯗꯤ ꯃꯐꯝꯁꯤ ꯕꯕꯥꯒꯤ ꯏꯈꯦꯡꯇꯅ ꯆꯥꯏꯒꯗꯧꯔꯤꯕ꯫ ꯕꯕꯥꯅꯁꯨ ꯍꯥꯟꯅ ꯈꯪꯂꯤꯕꯗꯨꯅꯤ ꯔꯦꯒꯅꯔ ꯂꯣꯗꯕ꯭ꯔꯨꯛ ꯃꯐꯝꯗꯨꯒꯤ ꯅꯤꯡꯊꯧ ꯈꯛꯇ ꯑꯣꯏꯕ ꯅꯠꯇꯦ, ꯃꯈꯣꯏꯒꯤ ꯁꯪꯁꯥꯔꯗꯨꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯂꯥꯅ ꯅꯪꯅ ꯑꯗꯨꯒꯤꯗꯃꯛꯇ ꯋꯥꯒꯅꯨ, ꯑꯩꯅꯁꯨ ꯃꯈꯣꯏꯅ ꯀꯩꯗꯧꯔꯛꯀꯗꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯉꯤ꯫ ꯑꯩꯁꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯖꯨꯗꯤꯠꯅ ꯑꯩꯅ ꯈꯟꯕꯗ ꯕꯕꯥꯁꯨ ꯅꯤꯡꯊꯧ ꯑꯦꯒꯕꯥꯠꯀ ꯄꯨꯟꯁꯤꯜꯍꯧꯕꯅ ꯐꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯂꯥꯅ ꯑꯃꯨꯛ ꯑꯩ ꯑꯗꯨꯒꯨꯝꯕ ꯅꯤꯡꯊꯧꯗꯨꯒꯤ ꯗꯔꯀꯥꯔ ꯑꯃꯠꯇ ꯂꯩꯇꯦ, ꯃꯉꯣꯟꯗ ꯑꯩꯅ ꯊꯥꯖꯕ ꯊꯝꯗꯦ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯃꯥꯅ ꯑꯃꯨꯛ ꯖꯨꯗꯤꯠꯇ ꯅꯪꯒ ꯑꯃꯗꯤ ꯅꯪꯒꯤ ꯅꯀꯨꯕꯣꯛꯀ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯗꯨ ꯑꯩꯈꯣꯏꯅꯁꯨ ꯄꯥꯎ ꯑꯣꯏꯅ ꯂꯣꯏꯅ ꯇꯥꯔꯦ꯫ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯅꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯅꯨꯄꯤ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯅꯊꯧꯗꯨ ꯐꯖꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯅꯕ ꯍꯣꯠꯅꯧ ꯍꯥꯏꯗꯨꯅ ꯃꯆꯥ ꯑꯁꯤꯗ ꯌꯥꯟ ꯇꯥꯅꯕ ꯉꯥꯡꯕꯤꯔꯤ꯫ ꯖꯨꯗꯤꯠꯅ ꯏꯃꯥꯅꯁꯨ ꯑꯩꯒꯤꯗꯃꯛ ꯋꯥꯕꯤꯕꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ, ꯑꯗꯨꯒ ꯑꯩꯒꯤꯗꯃꯛ ꯅꯈꯣꯏꯅ ꯂꯥꯏ ꯈꯣꯏꯔꯝꯂꯤꯕꯗꯨꯗꯤ ꯃꯗꯨꯒꯤꯗꯤ ꯑꯩꯉꯣꯟꯗ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯥꯏꯔꯛꯂꯤ꯫ ꯃꯃꯥꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯅꯪꯒꯤꯗꯃꯛ ꯏꯁꯣꯔꯗ ꯍꯥꯏꯖꯍꯧꯗ꯭ꯔꯕꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯅꯪ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯂꯩꯈ꯭ꯔꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯖꯨꯗꯤꯠꯅ ꯑꯩꯗꯤ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯂꯩꯒꯦꯁꯨ ꯂꯩꯖꯈꯤꯁꯅꯨ, ꯑꯗꯨꯕꯨ ꯃꯐꯝꯗꯨꯗ ꯑꯩꯒ ꯋꯥꯈꯜ ꯃꯥꯟꯅꯕ ꯈꯔꯗꯤ ꯊꯦꯡꯅꯒꯗꯣꯔꯤꯗꯅ ꯍꯥꯏꯔꯛꯂꯤ꯫ ꯃꯄꯥ ꯑꯦꯂꯥꯅ ꯑꯃꯨꯛ ꯖꯨꯗꯤꯠꯇ ꯂꯝꯆꯠ ꯅꯥꯏꯗꯕꯤꯁꯤꯗꯤ ꯍꯥꯏꯗꯨꯅ ꯊꯤꯅ ꯆꯩꯔꯛꯂꯤ꯫ ꯖꯨꯗꯤꯠꯅ ꯃꯄꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯕꯕꯥꯗꯤ ꯁꯔꯒꯗ ꯂꯩꯒꯗꯣꯔꯤꯕ ꯅꯠꯇ꯭ꯔꯥ? ꯃꯐꯝꯗꯨꯗ ꯅꯤꯡꯇꯝꯕ ꯄꯥꯝꯕ ꯅꯨꯄꯤ ꯑꯩꯒꯨꯝꯕ ꯈꯔꯗꯤ ꯊꯦꯡꯅꯔꯔꯣꯏ, ꯀꯅꯥ ꯀꯅꯥꯅ ꯀꯗꯥꯏꯗ ꯆꯠꯄꯒꯦ ꯍꯥꯏꯕꯗꯨ ꯀꯣꯟꯅ ꯁꯣꯏꯗꯅ ꯈꯪꯉꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯕꯤꯌꯣꯟ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯃꯈꯣꯏꯁꯤ ꯔꯣꯂꯣꯒꯤ ꯂꯝ ꯐ꯭ꯔꯦꯡꯀꯤꯌꯥ ꯑꯁꯤ ꯌꯧꯁꯤꯜꯂꯛꯇꯨꯅ ꯔꯣꯂꯣꯕꯨ ꯂꯧꯅꯕꯒꯤꯗꯃꯛ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯁꯨ ꯖꯍꯥꯖ ꯊꯧꯗꯣꯔꯛꯂꯤ꯫ ꯔꯣꯂꯣꯅ ꯐ꯭ꯔꯦꯡꯀꯤꯌꯥꯗ ꯍꯜꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯁꯤꯗ ꯕꯤꯌꯣꯟ ꯍꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯩꯅ ꯉꯁꯤ ꯅꯈꯣꯏ ꯃꯌꯥꯝꯗ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯊꯣꯛꯂꯤ, ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯃꯐꯝꯁꯤꯗ ꯂꯩꯍꯧꯕ ꯄꯥꯝꯂꯒꯗꯤ ꯑꯩꯒ ꯄꯨꯟꯅ ꯂꯩꯍꯧꯕ ꯌꯥꯒꯅꯤ, ꯂꯧꯎ ꯁꯤꯡꯎ ꯇꯧꯕꯒꯤ ꯂꯝ ꯀꯌꯥ ꯑꯃ ꯄꯥꯝꯂꯕꯁꯨ ꯑꯩꯅ ꯄꯤꯒꯅꯤ, ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯩꯃꯤꯟꯅꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯐ꯭ꯂꯣꯀꯤꯅ ꯑꯃꯨꯛ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯔꯣꯂꯣꯗ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯨ ꯀꯔꯤꯕ? ꯑꯩꯈꯣꯏ ꯍꯥꯏꯕ, ꯅꯪꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯁꯨ ꯌꯥꯎꯁꯨ ꯌꯥꯎꯗꯅ ꯅꯪꯗꯤ ꯑꯩꯈꯣꯏꯒꯨꯝꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯐ꯭ꯂꯣꯀꯤꯅ ꯔꯣꯂꯣꯗ ꯉꯥꯡꯂꯤ꯫ ꯔꯣꯂꯣꯅ ꯃꯊꯋꯥꯏ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯅ ꯐ꯭ꯂꯣꯀꯤꯗ ꯐ꯭ꯂꯣꯀꯤ, ꯅꯪ ꯑꯩꯒꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯖꯥꯇꯤꯒꯤ ꯃꯔꯤ ꯑꯁꯤ ꯇꯠꯄ ꯌꯥꯔꯣꯏꯗꯕ ꯃꯔꯤꯅꯤ, ꯅꯪꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯊꯥꯖꯔꯔꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯐ꯭ꯂꯣꯀꯤꯁꯨ ꯔꯣꯂꯣꯒꯤ ꯋꯥꯐꯝꯁꯤꯗ ꯅꯣꯛꯁꯜꯂꯤ꯫ ꯔꯣꯂꯣꯅ ꯑꯃꯨꯛ ꯕꯤꯌꯣꯟꯗ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤꯕꯁꯤ ꯕꯤꯌꯣꯟ ꯅꯪꯉꯣꯟꯗꯁꯨꯅꯤ, ꯕꯤꯁꯛ ꯅꯪꯁꯨꯅꯤ, ꯅꯈꯣꯏ ꯃꯌꯥꯝꯁꯤꯗꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯃꯐꯝꯁꯤꯗ ꯂꯩꯍꯧꯕ ꯌꯥꯒꯅꯤ ꯍꯥꯏꯔꯤ꯫ ꯕꯤꯁꯛꯅ ꯑꯃꯨꯛꯇꯪ ꯃꯤꯅꯝꯕ ꯊꯕꯛ ꯇꯧꯈꯤꯕ ꯃꯤ ꯑꯗꯨ ꯍꯩꯅꯈꯤꯗꯨꯅ ꯍꯟꯖꯟ ꯍꯟꯖꯟ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯔꯣꯂꯣꯗ ꯊꯥꯖꯗꯅ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯂꯣꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯃꯌꯥꯝꯁꯤꯗ ꯅꯣꯛꯑꯝꯃꯒ ꯃꯍꯥꯛꯄꯨ ꯂꯧꯕꯤ ꯂꯥꯛꯂꯤꯕ ꯐ꯭ꯔꯦꯡꯀꯤꯌꯥꯒꯤ ꯖꯍꯥꯖꯁꯤꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯃꯁꯤꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯦꯜꯒꯥꯅ ꯔꯣꯂꯣ ꯀꯥꯏꯅꯔꯁꯤꯀꯣ ꯍꯥꯏꯔꯛꯂꯤ꯫ ꯔꯣꯂꯣꯁꯨ ꯍꯦꯜꯒꯥꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯍꯣꯏ ꯀꯥꯏꯅꯔꯁꯤ ꯍꯥꯏꯔꯒ ꯖꯍꯥꯖꯁꯤ ꯊꯧꯗꯨꯅ ꯐ꯭ꯔꯦꯡꯀꯤꯌꯥ ꯇꯝꯅ ꯆꯪꯈ꯭ꯔꯦ꯫ ꯔꯣꯂꯣꯅ ꯆꯠꯈꯤꯕꯁꯤ ꯃꯌꯥꯝꯁꯤꯅ ꯂꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯐ꯭ꯂꯣꯀꯤꯗꯤ ꯌꯥꯝ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯇꯥꯟꯖꯥ ꯐꯪꯉꯤꯉꯩꯗ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯑꯝꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯔꯣꯂꯣ ꯑꯁꯤ ꯃꯌꯨꯝ ꯌꯧꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯒꯤꯁꯂꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯒꯤꯁꯂꯥꯅꯁꯨ ꯔꯣꯂꯣ ꯂꯥꯛꯄꯁꯤꯗ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯀꯌꯥ ꯐꯣꯡꯗꯣꯛꯇꯨꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡꯁꯤ ꯀꯥꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯌꯥꯝꯁꯤꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯒꯤꯁꯂꯥꯅ ꯔꯣꯂꯣꯗ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯇꯨꯅ ꯔꯣꯂꯣꯗ ꯐꯨꯕ ꯍꯧꯔꯛꯈ꯭ꯔꯦ꯫ ꯔꯣꯂꯣꯁꯨ ꯃꯔꯥꯜ ꯂꯥꯜꯂꯨꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯅ ꯈꯨꯄꯥꯛ ꯆꯥꯔꯕꯁꯨ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀꯦꯇꯤꯀꯠꯇ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯂꯒꯔꯊꯥ ꯑꯃꯗꯤ ꯃꯤꯌꯥꯝꯁꯤꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩ ꯎꯕꯥ ꯂꯥꯛꯇꯨꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯕꯤ ꯃꯥꯔꯒ꯭ꯔꯦꯠ ꯀꯧꯕꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯁꯤꯁꯨ ꯎꯕꯥꯅ ꯃꯅꯤꯡ ꯇꯝꯍꯜꯂꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯒꯔꯊꯥꯁꯨ ꯎꯕꯥꯒꯤ ꯃꯑꯣꯡꯁꯤꯗ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯔꯦꯒꯅꯔꯕꯨ ꯍꯥꯠꯈꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯅꯣꯡ ꯀꯌꯥ ꯈꯣꯡꯗꯨꯅ ꯀꯣꯝ ꯑꯁꯤꯒꯤ ꯊꯣꯡꯁꯤꯁꯨ ꯍꯥꯡꯇꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯋꯦꯁꯦꯛꯁꯇ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯅꯤꯡꯊꯧ ꯑꯦꯒꯕꯥꯠꯅ ꯃꯁꯨꯅꯨꯄꯥ ꯑꯦꯜꯐ꯭ꯔꯦꯗꯇ ꯑꯩꯅ ꯉꯁꯤ ꯅꯉꯣꯟꯗ ꯂꯥꯏꯔꯤꯛ ꯈꯔꯒꯤ ꯃꯔꯝꯗ ꯍꯥꯏꯒꯦ ꯍꯥꯏꯔꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯅ ꯀꯔꯝꯕ ꯂꯥꯏꯔꯤꯛꯁꯤꯡꯅꯣ ꯍꯥꯏꯔꯤ꯫ ꯑꯦꯒꯕꯥꯠꯅ ꯍꯌꯦꯡ ꯅꯪꯅ ꯃꯄꯨꯡ ꯐꯥꯔꯕ ꯀꯥꯟ ꯅꯤꯡꯊꯧ ꯑꯣꯏꯕ ꯄꯥꯝꯂꯕꯗꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯤ ꯈꯪꯕ ꯃꯊꯧ ꯇꯥꯏ, ꯅꯪꯅ ꯂꯥꯏꯔꯤꯛꯁꯤꯡꯁꯤꯗꯒꯤ ꯇꯝꯁꯟꯕ ꯍꯥꯏꯕꯁꯤꯅ ꯊꯥꯡ ꯇꯥ ꯈꯨꯠꯂꯥꯏ ꯇꯝꯕꯗꯒꯤ ꯃꯁꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯑꯐꯥꯎ ꯑꯐꯥꯎꯕ ꯃꯤꯁꯤꯡꯅ ꯏꯔꯝꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃ ꯂꯩ, ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯌꯦꯛꯁꯤꯡꯁꯤꯗꯤ ꯔꯣꯝꯒꯤ ꯃꯌꯦꯛꯁꯤꯡꯅꯤ꯫ ꯂꯥꯏꯔꯤꯛꯁꯤꯡꯁꯤ ꯃꯈꯣꯏꯅ ꯔꯣꯝꯒꯤ ꯂꯣꯟꯗ ꯏꯔꯝꯕꯅꯤ꯫ ꯑꯩꯅ ꯂꯥꯏꯔꯤꯛꯁꯤꯡꯁꯤꯕꯨ ꯀꯥꯕꯛ ꯀꯥꯕꯛ ꯄꯥꯗꯨꯅ ꯈꯔꯗꯤ ꯈꯪꯂꯦ꯫ ꯂꯥꯏꯔꯤꯛꯁꯤꯕꯨ ꯏꯔꯝꯂꯤꯕ ꯃꯤ ꯑꯁꯤꯅ ꯒ꯭ꯔꯤꯛꯀꯤ ꯑꯐꯥꯎꯕ ꯃꯤ ꯑꯃꯅꯅꯤ꯫ ꯃꯁꯤꯗ ꯐꯖ ꯐꯖꯔꯕ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯂꯤ꯫ ꯃꯤꯑꯣꯏꯕꯅ ꯁꯥꯁꯟ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯀꯔꯤ ꯀꯔꯤ ꯑꯍꯣꯡꯕꯁꯤꯡ ꯗꯔꯀꯥꯔ ꯑꯣꯏ,
ꯑꯗꯨꯒ ꯄꯋꯥꯔ ꯂꯩꯔꯕ ꯅꯤꯡꯊꯧꯁꯤꯡꯁꯨ ꯀꯔꯝꯅ ꯁꯣꯟꯊꯍꯟꯒꯗꯒꯦ ꯍꯥꯏꯕꯗꯨꯁꯨ ꯂꯥꯏꯔꯤꯛꯁꯤꯡꯁꯤꯗ ꯌꯥꯎꯔꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯨꯅꯨꯄꯥ ꯑꯦꯜꯐ꯭ꯔꯦꯗꯇꯤ ꯃꯃꯤꯠꯁꯤ ꯆꯞ ꯌꯨꯡꯗꯨꯅ ꯐꯝꯗꯨꯅ ꯂꯩꯕ ꯑꯁꯤꯗ ꯑꯦꯒꯕꯥꯔꯠꯅ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯟ ꯇꯥꯗ꯭ꯔꯕꯣꯏ ꯅꯤꯡꯗꯨꯅ ꯇꯣꯛꯇꯣꯛꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛꯁꯤ ꯈꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯑꯦꯜꯐ꯭ꯔꯦꯗꯅ "ꯑꯩ ꯂꯣꯏꯅ ꯌꯥꯟ ꯇꯥꯖꯩ" ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯦꯒꯕꯥꯔꯠꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯗ ꯌꯨ ꯍꯩꯗꯨꯅ ꯄꯤꯊꯛꯂꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯁꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯛꯄꯅꯤꯅ ꯍꯩꯅꯗꯕꯗꯒꯤ ꯑꯣꯊꯣꯛꯀꯦ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗ ꯑꯦꯒꯕꯥꯔꯠꯅ "ꯊꯛꯄ ꯍꯧꯈ꯭ꯔꯗꯤ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯊꯛꯇꯕ ꯌꯥꯔꯣꯏ" ꯍꯥꯏꯗꯨꯅ ꯅꯝꯗꯅ ꯄꯤꯊꯛꯏ꯫ ꯑꯦꯒꯕꯥꯔꯠꯅ "ꯅꯪ ꯍꯧꯖꯤꯛ ꯇꯝꯁꯤꯟꯒꯗꯕ ꯗꯃꯥꯗꯝ ꯋꯥꯠꯂꯤ" ꯍꯥꯏꯗꯨꯅ ꯌꯨꯁꯤꯡꯁꯤ ꯍꯩꯗꯨꯅ ꯑꯗꯨꯃꯛ ꯄꯤꯊꯛꯂꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯁꯨ ꯌꯥꯝ ꯋꯥꯅ ꯌꯨꯁꯤꯕꯨ ꯊꯛꯂꯒ ꯃꯃꯤꯠꯁꯤ ꯇꯔꯪ ꯃꯔꯪ ꯆꯠꯄ ꯍꯧꯔꯛꯂꯤ꯫ ꯑꯦꯒꯕꯥꯔꯠꯅ ꯑꯦꯜꯐ꯭ꯔꯦꯗꯇ "ꯄꯨꯄꯨꯅ ꯅꯪꯉꯣꯟꯗ ꯄꯥꯝꯕꯗꯤ ꯅꯪꯅ ꯆꯥꯎꯔꯕꯀꯥꯟ ꯅꯤꯡꯊꯧ ꯑꯣꯏꯕꯗꯨꯅꯤ꯫ ꯑꯩꯅ ꯉꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯪꯉꯣꯟꯗ ꯕꯣꯔ ꯄꯤꯔꯤꯕꯁꯤꯅꯤ꯫ ꯅꯪꯅ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧ ꯁꯣꯏꯗꯅ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯕꯛꯁꯤ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯅꯤꯡꯊꯧ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯄꯣꯠꯂꯨꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯊꯕꯛꯁꯤ ꯂꯨꯕꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯅꯪꯅ ꯑꯔꯨꯝꯕ ꯅꯨꯡꯗꯨꯝ ꯑꯃ ꯆꯤꯡꯊꯛꯇ ꯏꯟꯈꯠꯇꯨꯅ ꯊꯝꯂꯨꯔꯕꯁꯨ ꯑꯃꯨꯛ ꯍꯟꯅ ꯑꯣꯟꯊꯔꯛꯇꯨꯅ ꯃꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯏꯟꯈꯠꯄ ꯑꯗꯨꯒꯨꯝꯕꯅꯤ." ꯑꯦꯜꯐ꯭ꯔꯦꯗꯁꯨ ꯃꯄꯨꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯁꯤ ꯇꯥꯁꯟꯗꯨꯅ ꯌꯨꯁꯤ ꯉꯥꯎꯔꯤ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯦꯒꯕꯥꯔꯠꯅ ꯑꯃꯨꯛ "ꯅꯪ ꯌꯨ ꯈꯔ ꯊꯛꯀꯗꯕ ꯋꯥꯠꯂꯤ" ꯍꯥꯏꯗꯨꯅ ꯌꯨꯁꯤ ꯑꯃꯨꯛ ꯍꯩꯖꯤꯜꯂꯝꯃꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯅ "ꯑꯩ ꯁꯤꯗꯒꯤ ꯍꯦꯟꯅ ꯊꯛꯄ ꯉꯝꯃꯔꯣꯏ ꯄꯨꯄꯨ" ꯍꯥꯏꯔꯛꯂꯤ꯫ ꯑꯦꯒꯕꯥꯔꯠꯅ ꯑꯃꯨꯛ "ꯀꯔꯤꯒꯤ ꯉꯝꯃꯣꯏꯗꯣꯔꯤꯕꯅꯣ? ꯅꯪ ꯁꯤꯃꯇꯪꯗꯤ ꯂꯥꯁ ꯑꯣꯏꯅ ꯑꯩꯒ ꯄꯨꯟꯅ ꯊꯛꯃꯤꯟꯅꯒꯗꯕꯅꯤ" ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯗ ꯅꯝꯗꯨꯅ ꯄꯤꯊꯛꯈ꯭ꯔꯦ꯫ ꯃꯁꯤ ꯊꯛꯂꯨꯕꯗꯒꯤꯗꯤ ꯑꯦꯜꯐ꯭ꯔꯦꯗꯁꯨ ꯉꯝꯗꯕꯗꯒꯤ ꯃꯆꯤꯟꯗꯒꯤ កាꯝꯊꯣꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯄꯨ ꯑꯦꯒꯕꯥꯔꯠꯅ "ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯈꯤꯕꯗꯥꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯌꯥꯟ ꯇꯥꯏ ꯍꯥꯏꯗꯨꯅ? ꯑꯗꯨꯕꯨ ꯅꯪꯗꯤ ꯀꯔꯤꯝꯇ ꯈꯪꯉꯝꯗ꯭ꯔꯦ꯫ ꯌꯦꯡꯉꯨ, ꯑꯩꯅ ꯊꯛꯏꯕꯁꯤꯗꯤ ꯏꯁꯤꯡꯅꯤ, ꯑꯗꯨꯒ ꯅꯪꯅ ꯊꯛꯏꯕꯗꯨꯅ ꯌꯨꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯅꯪꯉꯣꯟꯗ ꯑꯄꯪꯕ ꯁꯤꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯍꯜꯂꯣꯏꯗꯕꯅꯤ꯫ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯆꯦꯛꯁꯤꯟꯒꯗꯕꯅꯤ꯫ ꯃꯇꯝ ꯆꯨꯞꯄꯗ ꯅꯪꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯑꯃ ꯂꯩꯖꯧ, ꯑꯗꯨꯒ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯨ ꯅꯪꯒꯤ ꯋꯥꯈꯜꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ" ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯅꯣꯔꯊꯝꯕꯤꯌꯥꯒꯤ ꯔꯦꯒꯅꯔꯕꯨ ꯍꯥꯠꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯖꯨꯗꯤꯠ ꯂꯥꯛꯇꯨꯅ "ꯔꯦꯒꯅꯔꯅ ꯁꯤꯈ꯭ꯔꯤꯕꯗꯨ ꯃꯐꯝꯁꯤꯗꯔꯥ" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯄꯥ ꯑꯦꯂꯥꯅ "ꯍꯣꯏ ꯃꯥꯅꯤ, ꯃꯁꯤꯒꯤ ꯀꯣꯝꯁꯤꯗꯅꯤ ꯑꯩꯅ ꯑꯉꯥꯎꯕ ꯅꯤꯄꯥꯗꯨꯕꯨ ꯍꯥꯠꯈ꯭ꯔꯤꯕꯁꯤ" ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯖꯨꯗꯤꯠꯅ ꯃꯄꯥꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯐꯝꯁꯤ ꯁꯦꯡꯂꯕ ꯖꯒꯥ ꯑꯃꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯑꯦꯂꯥꯅ ꯑꯃꯨꯛ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯄꯁꯤꯗ ꯁꯥꯎꯗꯨꯅ "ꯅꯪꯅ ꯍꯥꯏꯔꯤꯗꯨꯅ ꯀꯔꯤꯅꯣ? ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯤ꯫ ꯖꯨꯗꯤꯠꯅ ꯑꯃꯨꯛ "ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯧ, ꯑꯗꯨꯕꯨ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯌꯥꯏꯐꯅꯕꯗꯤ ꯑꯩꯅ ꯍꯥꯏꯕꯤꯔꯤꯁꯤꯅꯤ꯫ ꯃꯐꯝꯁꯤꯗ ꯔꯦꯒꯅꯔꯒꯤ ꯂꯃꯟ ꯈꯨꯝꯕ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ, ꯑꯗꯨꯅ ꯑꯦꯒꯕꯥꯔꯠꯀ ꯄꯨꯟꯁꯤꯟꯅꯕ ꯍꯣꯠꯅꯧ" ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯦꯂꯥꯁꯨ ꯋꯥꯈꯜ ꯑꯃ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯖꯨꯗꯤꯠꯅ ꯑꯃꯨꯛ ꯃꯅꯥꯎꯅꯨꯄꯤꯁꯤꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎꯅꯨꯄꯤ, ꯅꯪꯒꯤꯁꯨ ꯅꯆꯦꯅ ꯉꯁꯤ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯕꯤꯔꯝꯒꯦ꯫ ꯅꯁꯥꯅ ꯅꯁꯥꯕꯨ ꯏꯖꯠ ꯇꯧꯕ ꯇꯝꯖꯧ, ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯅꯕꯁꯨ ꯍꯣꯠꯅꯧ" ꯍꯥꯏꯔꯝꯂꯒ ꯃꯄꯤꯔꯥꯡ ꯆꯦꯟꯗꯨꯅ ꯖꯨꯗꯤꯠ ꯑꯁꯤ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯀꯦꯇꯦꯀꯠꯇ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯎꯕꯥ ꯍꯣꯏ ꯑꯥꯏꯕꯥꯔ ꯍꯣꯏꯅ ꯔꯦꯒꯅꯔꯒꯤ ꯂꯃꯟ ꯈꯨꯝꯅꯕꯒꯤ ꯃꯤ ꯈꯣꯝꯕ ꯑꯗꯨ ꯃꯤ ꯈꯔꯗꯤ ꯌꯧꯔꯛꯄ ꯍꯧꯔꯦ꯫ ꯔꯦꯒꯅꯔꯕꯨ ꯅꯨꯡꯁꯤꯕ ꯃꯤꯈꯩꯅ ꯖꯍꯥꯖ ꯇꯣꯡꯗꯨꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄꯁꯤ ꯎꯕꯥꯒ ꯑꯥꯏꯕꯔꯒꯅ ꯌꯦꯡꯖꯗꯨꯅ ꯂꯩꯔꯤ꯫ ꯎꯕꯥꯅ ꯑꯥꯏꯕꯔꯗ "ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯌꯧꯔꯛꯑꯦ" ꯍꯥꯏꯗꯨꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯥꯏꯕꯔꯅ ꯑꯃꯨꯛ "ꯑꯩꯈꯣꯏꯅ ꯑꯁꯥ ꯇꯧꯈꯤꯕ ꯑꯆꯧꯕ ꯂꯥꯟꯃꯤ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯉꯁꯤꯗꯒꯤ ꯍꯧꯒꯗꯣꯔꯦ" ꯍꯥꯏꯔꯤ꯫ ꯎꯕꯥꯅ "ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯒꯗꯧꯔꯤꯕꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯥꯏꯕꯔꯅ ꯋꯥꯈꯜ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯅ ꯎꯕꯥꯗ "ꯅꯪꯅ ꯂꯦꯒꯔꯊꯥꯕꯨ ꯁꯦꯡꯅ ꯉꯥꯛꯄꯤꯈ꯭ꯔꯕ꯭ꯔꯥ" ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯎꯕꯥꯅ ꯋꯥꯈꯜ ꯈꯤꯇꯪ ꯈꯜꯂꯒ "ꯉꯥꯛꯄꯤꯗ꯭ꯔꯤ" ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯕꯔꯅ ꯑꯃꯨꯛ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯂꯃꯟ ꯈꯨꯝꯒꯗꯕ ꯅꯠꯇ꯭ꯔꯥ" ꯍꯥꯏꯔꯛꯂꯤ꯫ ꯎꯕꯥꯅ ꯑꯃꯨꯛ "ꯍꯣꯏ, ꯈꯨꯝꯒꯗꯕꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯕꯔꯅ "ꯊꯕꯛ ꯑꯁꯤ ꯊꯨꯅ ꯄꯥꯡꯊꯣꯛꯍꯧꯕꯅ ꯐꯒꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯀꯦꯇꯦꯀꯠꯇ ꯑꯅꯧꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯊꯨꯡꯕꯒꯤ ꯄꯥꯔꯇꯤ ꯑꯃ ꯁꯤꯟꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯃꯐꯝꯁꯤꯗ ꯉꯁꯤ ꯊꯨꯡꯉꯔꯤꯕ ꯁꯔꯗꯥꯔꯁꯤꯡ ꯑꯁꯤꯅ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯤꯉꯩ ꯎꯕꯥꯅꯁꯨ ꯆꯪꯁꯤꯟꯗꯨꯅ "ꯃꯐꯝꯁꯤꯗ ꯂꯥꯛꯄꯤꯕꯒꯤꯗꯃꯛ ꯑꯩꯅꯁꯨ ꯇꯔꯥꯝ ꯑꯣꯛꯂꯤ" ꯍꯥꯏꯔꯤ꯫ ꯅꯤꯄꯥ ꯑꯃꯅ ꯎꯕꯥꯗ ꯈꯤꯇꯪ ꯎꯁꯤꯠꯇꯅ "ꯅꯪꯗꯤ ꯀꯅꯥꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯎꯕꯥꯅ "ꯑꯩꯒꯤ ꯏꯃꯤꯡ ꯎꯕꯥ ꯀꯧꯏ" ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯄꯥꯁꯤꯅꯁꯨ ꯎꯕꯥꯒꯤ ꯃꯤꯡ ꯇꯥꯕꯗꯒꯤ "ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ, ꯅꯪꯕꯨ ꯃꯤꯡꯒ ꯁꯛꯀ ꯀꯣꯟꯅꯅ ꯑꯩꯅ ꯍꯥꯟꯅ ꯈꯪꯖꯍꯧꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯅꯁꯨ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯅꯪꯒꯤ ꯕꯕꯥ ꯔꯦꯒꯅꯔꯕꯨ ꯄꯥꯝꯖꯕ ꯑꯃꯗꯤ ꯅꯨꯡꯁꯤꯕꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯃꯥꯒꯤ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛ ꯅꯪꯅ ꯍꯥꯏꯕꯗꯒꯤ ꯌꯥꯝ ꯊꯨꯅ ꯂꯥꯛꯂꯤꯕꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯑꯥꯏꯕꯔꯁꯨ ꯃꯈꯨꯠꯅ ꯁꯤꯠꯇꯨꯅ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯗ ꯅꯤꯄꯥ ꯑꯃꯅ ꯎꯕꯥꯗ "ꯁꯣꯏꯅꯥꯏꯔꯕ ꯅꯤꯄꯥ ꯑꯁꯤꯗꯤ ꯀꯅꯥꯅꯣ?" ꯍꯥꯏꯗꯨꯅ ꯅꯣꯛꯁꯜꯂꯝꯃꯤ꯫ ꯎꯕꯥꯅ "ꯃꯥꯒꯤ ꯃꯃꯤꯡꯅ ꯑꯥꯏꯕꯔ ꯀꯧꯕꯅꯤ, ꯑꯗꯨꯒ ꯑꯩꯒꯤꯅ ꯏꯅꯥꯎꯄꯥꯅꯤ꯫ ꯑꯩꯅ ꯉꯁꯤ ꯅꯉꯣꯟꯗ ꯌꯥꯝꯅ ꯂꯨꯕ ꯋꯥꯐꯝ ꯑꯃꯇꯪ ꯐꯣꯡꯗꯣꯛꯄꯤꯔꯝꯒꯦ꯫ ꯃꯇꯨꯡꯗꯗꯤ ꯑꯥꯏꯕꯔꯕꯨ ꯎꯕꯗ ꯀꯩꯗꯧꯅꯨꯡꯗ ꯅꯣꯛꯎꯅꯨ, ꯃꯔꯝꯗꯤ ꯅꯪ ꯍꯤꯡꯕ ꯄꯥꯝꯃꯒꯗꯤ" ꯍꯥꯏꯔꯛꯂꯤ꯫ ꯎꯕꯥꯒꯤ ꯋꯥꯐꯝꯁꯤꯗ ꯑꯅꯤꯁꯤꯁꯨ ꯄꯥꯈꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯦꯒꯔꯊꯥꯗ ꯃꯐꯝꯁꯤꯗ ꯉꯁꯤ ꯊꯨꯡꯂꯔꯤꯕ ꯁꯔꯗꯥꯔꯁꯤꯡ ꯑꯁꯤꯅ ꯃꯥꯅ ꯉꯝꯖꯕ ꯈꯨꯗꯣꯜ ꯄꯤꯗꯨꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯒꯤ ꯊꯕꯛ ꯇꯧꯔꯤ꯫ ꯃꯁꯤꯗ ꯁꯔꯗꯥꯔ ꯑꯃ ꯆꯪꯉꯛꯇꯨꯅ ꯂꯦꯒꯔꯊꯥꯗ ꯊꯥꯡ ꯑꯃ ꯀꯠꯇꯨꯅ ꯕꯦꯕꯥꯔ ꯑꯃ ꯎꯠꯂꯝꯃꯤ꯫ ꯃꯁꯤꯗ ꯂꯦꯒꯔꯊꯥꯅ "ꯅꯪꯗꯤ ꯀꯅꯥꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯅꯤꯄꯥ ꯑꯁꯤꯅ "ꯑꯩꯒꯤ ꯏꯃꯤꯡ ꯁꯔꯗꯥꯔ ꯌꯣꯒ꯭ꯔꯦꯁꯟ ꯀꯧꯏ, ꯑꯩ ꯁ꯭ꯋꯤꯗꯦꯟꯗꯒꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯝ ꯂꯥꯞꯅ ꯂꯥꯛꯆꯔꯕꯁꯨ ꯑꯊꯧꯕ ꯔꯦꯒꯅꯔ ꯑꯃꯗꯤ ꯑꯊꯧꯕꯤ ꯂꯦꯒꯔꯊꯥ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯒ ꯎꯅꯖꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ꯫
ꯂꯩꯒꯔꯊꯥꯅ ꯑꯃꯨꯛ ꯔꯦꯒꯅꯔꯒ ꯑꯩꯒꯗꯤ ꯏꯆꯝ ꯆꯝꯕ ꯂꯧꯃꯤ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯃꯃꯤꯡ ꯆꯠꯂꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯅꯁꯨ ꯊꯥꯖꯔꯨꯗꯦ ꯍꯥꯏꯔꯛꯂꯤ ꯅꯤꯄꯥ ꯑꯁꯤꯅ ꯑꯩꯈꯣꯏꯗꯤ ꯑꯗꯣꯝꯒꯤ ꯊꯧꯅꯥ ꯐꯕꯒꯤ ꯋꯥꯔꯤꯁꯤꯡ ꯇꯥꯔꯒ ꯑꯉꯛꯄ ꯐꯥꯎꯖꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯤ ꯂꯩꯒꯔꯊꯥꯁꯨ ꯅꯤꯄꯥ ꯑꯁꯤꯒꯤ ꯋꯥꯐꯝꯁꯤꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯔꯤ ꯅꯤꯄꯥ ꯑꯁꯤꯅ ꯇꯣꯔꯕꯤꯗ ꯑꯣꯟꯁꯟꯗꯨꯅ ꯅꯨꯄꯤꯁꯤꯗꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯩꯒꯔꯊꯥꯗ ꯍꯪꯉꯛꯂꯤ ꯂꯩꯒꯔꯊꯥꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯇꯣꯔꯕꯤ ꯀꯧꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯕꯤꯌꯣꯟꯒꯤ ꯂꯣꯏꯅꯕꯤꯅꯤ ꯑꯗꯨꯒ ꯁꯣꯝꯒꯤꯁꯤꯅ ꯑꯦꯁꯇ꯭ꯔꯣꯏꯗ ꯀꯧꯕꯅꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯂꯥꯟꯃꯤꯅꯤ ꯍꯥꯏꯔꯝꯃꯒ ꯂꯩꯒꯔꯊꯥꯁꯤ ꯅꯤꯄꯥ ꯑꯁꯤꯗꯒꯤ ꯑꯌꯥꯕ ꯂꯧꯗꯨꯅ ꯎꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯛꯂꯤ ꯎꯕꯥꯒ ꯃꯥꯏꯒ꯭ꯔꯦꯠꯀꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯕ ꯑꯁꯤꯗ ꯂꯩꯒꯔꯊꯥ ꯆꯪꯉꯛꯄꯗꯒꯤ ꯃꯥꯏꯒ꯭ꯔꯦꯠ ꯑꯁꯤ ꯆꯠꯈ꯭ꯔꯦ ꯃꯥꯏꯒ꯭ꯔꯦꯠ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯂꯩꯒꯔꯊꯥꯅ ꯎꯕꯥꯗ ꯅꯪꯅ ꯑꯩꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯗꯅ ꯃꯤꯅꯥꯏꯁꯤꯡꯕꯨ ꯃꯅꯤꯡ ꯇꯝꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯂꯤ ꯎꯕꯥꯅ ꯑꯃꯨꯛ ꯅꯪꯅꯁꯨ ꯑꯩꯒꯤ ꯏꯃꯥꯕꯨ ꯍꯥꯠꯂꯝꯗꯥꯏꯗ ꯑꯩꯉꯣꯟꯗ ꯍꯪꯉꯝꯕ ꯇꯧꯕ꯭ꯔꯥ ꯍꯥꯏꯔꯛꯂꯤ ꯂꯩꯒꯔꯊꯥꯅ ꯃꯗꯨꯅ ꯋꯥꯐꯝ ꯑꯃꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯃꯐꯝꯁꯤꯒꯤ ꯃꯍꯥꯔꯥꯅꯤꯅꯤ ꯍꯥꯏꯔꯛꯂꯤ ꯎꯕꯥꯅ ꯑꯃꯨꯛ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯣꯝ ꯃꯐꯝꯁꯤꯒꯤ ꯃꯍꯥꯔꯥꯅꯤꯅꯤ ꯑꯗꯨꯕꯨ ꯑꯍꯣꯡꯕꯁꯤ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯍꯣꯡꯉꯛꯄ ꯌꯥꯏ ꯍꯥꯏꯔꯝꯃꯒ ꯎꯕꯥ ꯑꯁꯤ ꯂꯩꯒꯔꯊꯥꯗꯒꯤ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯃꯄꯥꯟꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯃꯤꯑꯣꯏ ꯈꯔꯅ ꯂꯩꯒꯔꯊꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯁꯤ ꯍꯥꯠꯄ ꯍꯧꯔꯛꯈ꯭ꯔꯦ ꯃꯅꯨꯡꯗꯨꯅ ꯃꯌꯥꯝꯁꯤ ꯄꯥꯔꯇꯤ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯥꯡꯗꯨꯅ ꯂꯩꯔꯤ ꯁꯤꯒꯔꯇꯤ ꯀꯔꯤꯝꯇ ꯈꯪꯖꯗꯕꯤꯗ ꯒꯤꯇꯔ ꯃꯆꯥ ꯑꯃ ꯈꯣꯡꯗꯨꯅ ꯃꯌꯥꯝꯁꯤꯕꯨ ꯏꯁꯩ ꯀꯟꯅ ꯇꯥꯍꯜꯂꯤ ꯁꯣꯝꯗꯅ ꯇꯣꯔꯕꯤꯒ ꯑꯦꯁꯇ꯭ꯔꯣꯏꯗꯀꯁꯨ ꯃꯌꯥꯝꯅ ꯇꯧꯔꯤꯕꯁꯤ ꯀꯨꯞꯅ ꯑꯗꯨꯃꯛ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯇꯣꯔꯕꯤꯅ ꯆꯤꯡꯅꯕ ꯈꯔ ꯂꯩꯕꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯀꯗꯧꯔꯦ ꯍꯥꯏꯕꯁꯤ ꯑꯦꯁꯇ꯭ꯔꯣꯏꯗꯇꯁꯨ ꯇꯝꯂꯤ ꯑꯦꯁꯇ꯭ꯔꯣꯏꯗꯅ ꯀꯔꯝꯕ ꯈꯨꯗꯣꯡꯊꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯇꯣꯔꯕꯤꯅ ꯃꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯊꯣꯛꯀꯗꯧꯔꯦ ꯀꯟꯅ ꯍꯥꯏꯔꯤ ꯃꯈꯣꯏꯅꯤꯅ ꯑꯁꯨꯝ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯄꯥꯟꯗ ꯂꯩꯍꯧꯕ ꯒꯦꯡ ꯈꯨꯄꯨ ꯑꯗꯨꯅ ꯃꯅꯨꯡꯁꯤꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯒꯔꯊꯥꯒꯤ ꯑꯣꯏꯕ ꯃꯤꯁꯤꯡ ꯑꯁꯤ ꯃꯉꯛꯁꯝꯗ ꯊꯥꯡꯅ ꯊꯝꯗꯨꯅ ꯂꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯎꯕꯥꯒ ꯑꯥꯏꯕꯔꯒꯁꯤ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯩꯒꯔꯊꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤ ꯃꯈꯣꯏꯅꯤꯅ ꯌꯥꯅꯕ ꯃꯤ ꯈꯔ ꯅꯦꯛꯇꯨꯅ ꯂꯩꯒꯔꯊꯥꯗ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯒꯗꯧꯔꯤꯕꯅꯤ ꯃꯌꯥꯝꯁꯤ ꯍꯧꯖꯤꯛ ꯇꯨꯃꯤꯟꯅ ꯂꯦꯡꯕ ꯌꯥꯗꯅ ꯂꯩꯔꯤꯉꯩ ꯂꯩꯒꯔꯊꯥꯗꯤ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩꯔꯤ ꯑꯥꯏꯕꯔꯒ ꯎꯕꯥꯒꯁꯨ ꯂꯩꯒꯔꯊꯥꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯂꯩꯒꯔꯊꯥꯁꯨ ꯚꯥꯞ ꯇꯥꯗꯨꯅ ꯉꯁꯥꯏ ꯁ꯭ꯋꯤꯗꯦꯟꯒꯤ ꯁꯔꯗꯥꯔ ꯑꯃꯅ ꯃꯉꯣꯟꯗ ꯀꯜꯂꯛꯈꯤꯕ ꯊꯥꯡ ꯑꯗꯨ ꯃꯅꯥꯛꯇ ꯂꯩꯔꯝꯕꯗꯒꯤ ꯄꯥꯏꯈꯠꯇꯨꯅ ꯑꯅꯤꯁꯤꯒ ꯐꯥꯏꯠ ꯇꯧꯅꯕꯒꯤꯗꯃꯛ ꯀꯨꯝꯊꯔꯛꯂꯤ ꯑꯥꯏꯕꯔꯒ ꯎꯕꯥꯒꯁꯨ ꯂꯩꯒꯔꯊꯥꯗ ꯀꯣꯏꯁꯟꯗꯨꯅ ꯐꯥꯏꯠ ꯑꯁꯤꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯐꯥꯏꯠ ꯑꯁꯤ ꯍꯦꯛ ꯍꯧꯔꯝꯗꯥꯏꯗ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯐꯝꯁꯤꯒꯤ ꯊꯣꯡꯖꯥꯎ ꯑꯁꯤ ꯈꯔ ꯀꯜꯂꯞ ꯍꯥꯡꯇꯣꯔꯛꯇꯨꯅ ꯕꯤꯌꯣꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨ ꯑꯁꯤ ꯆꯪꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯃꯗꯤ ꯑꯥꯏꯕꯔ ꯍꯣꯏ ꯎꯕꯥ ꯍꯣꯏꯁꯨ ꯕꯤꯌꯣꯟꯅ ꯆꯪꯂꯛꯂꯤꯕꯁꯤꯗ ꯃꯨꯟꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯂꯩꯒꯔꯊꯥꯁꯨ ꯃꯆꯥꯅꯨꯄꯥ ꯕꯤꯌꯣꯟꯕꯨ ꯎꯖꯕꯗ ꯍꯔꯥꯎꯕ ꯑꯃ ꯐꯥꯎꯔꯤ ꯕꯤꯌꯣꯟꯅ ꯃꯍꯥꯛꯀꯤ ꯇꯤꯝꯁꯤꯡ ꯑꯁꯤꯒ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯅꯥꯎ ꯅꯣꯏꯅ ꯏꯃꯥꯕꯨ ꯍꯥꯠꯀꯦ ꯈꯜꯂꯕꯗꯤ ꯃꯗꯨꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯩꯕꯨ ꯍꯥꯟꯅ ꯍꯥꯠꯄ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗ ꯑꯥꯏꯕꯔꯗꯤ ꯀꯔꯤꯝꯇ ꯀꯤꯕ ꯈꯪꯗꯕꯤꯗ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯥꯠꯄ ꯇꯥꯕꯅꯤ ꯍꯥꯏꯔꯛꯂꯤ ꯎꯕꯥꯅꯗꯤ ꯕꯤꯌꯣꯟꯗ ꯔꯦꯁꯄꯦꯛ ꯈꯔ ꯊꯝꯗꯨꯅ ꯑꯥꯏꯕꯔꯗ ꯅꯆꯤꯟꯗꯨ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯉꯥꯡꯂꯤ ꯕꯤꯌꯣꯟꯅ ꯑꯃꯨꯛ ꯑꯅꯤꯁꯤꯗ ꯑꯩꯁꯨ ꯈꯪꯉꯤ ꯅꯈꯣꯏꯅꯤꯅ ꯇꯧꯔꯤꯕꯗꯨ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯤ ꯂꯃꯟ ꯈꯨꯝꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯩꯅꯁꯨ ꯃꯃꯥꯡꯗ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯗꯤ ꯕꯕꯥꯒꯤ ꯂꯃꯟ ꯍꯥꯟꯅ ꯈꯨꯝꯒꯗꯕꯅꯤ ꯃꯗꯨꯒꯤꯗꯃꯛ ꯑꯩꯁꯨ ꯃꯐꯝꯁꯤꯗ ꯍꯜꯂꯛꯏꯕꯅꯤ ꯑꯗꯨꯅ ꯅꯄꯨꯛꯅꯤꯡꯁꯤꯡꯗꯨ ꯃꯁꯤꯗ ꯑꯣꯏꯅ ꯊꯥꯗꯕꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯑꯥꯏꯕꯔꯒꯤ ꯃꯉꯛꯁꯝꯁꯤꯗ ꯕꯤꯌꯣꯟꯅ ꯄꯥꯏꯔꯤꯕ ꯁꯤꯡꯖꯪ ꯑꯁꯤꯅ ꯊꯝꯂꯤ ꯃꯃꯥ ꯂꯩꯒꯔꯊꯥꯁꯨ ꯃꯆꯥꯅꯨꯄꯥ ꯕꯤꯌꯣꯟꯒꯤ ꯋꯥꯐꯝꯁꯤꯗ ꯃꯣꯃꯣꯟ ꯅꯣꯛꯆꯔꯤ ꯎꯕꯥꯒ ꯑꯥꯏꯕꯔꯒꯁꯨ ꯂꯩꯒꯔꯊꯥꯗ ꯈꯨꯠ ꯊꯥꯕ ꯉꯝꯗꯕꯗꯒꯤ ꯎꯄꯥꯏ ꯂꯩꯇꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯍꯧꯖꯤꯛ ꯑꯥꯏꯕꯔꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯁꯤꯡꯖꯪ ꯑꯁꯤꯅ ꯂꯩꯃꯥꯏꯗ ꯉꯪꯗꯨꯅ ꯍꯟꯖꯟ ꯌꯥꯟꯁꯤꯜꯂꯝꯂꯒ ꯎꯕꯥꯒ ꯃꯈꯣꯏꯅꯤꯁꯤ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ ꯃꯈꯣꯏꯅꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯕꯤꯌꯣꯟꯅ ꯃꯃꯥꯗ ꯅꯪꯒꯤ ꯂꯃꯟꯗꯨꯗꯤ ꯈꯨꯝꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯃꯅꯥꯀꯣꯡꯗ ꯍꯥꯏꯔꯤ ꯃꯃꯥ ꯂꯩꯒꯔꯊꯥꯁꯨ ꯃꯣꯃꯣꯟ ꯅꯣꯛꯆꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯎꯕꯥꯒ ꯁꯤꯒꯠꯀ ꯃꯥꯏꯒ꯭ꯔꯦꯠꯀ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯕꯤꯌꯣꯟꯒ ꯂꯣꯏꯅꯅ ꯆꯠꯈꯤꯕ ꯕꯤꯁꯛ ꯑꯗꯨ ꯍꯜꯂꯛꯇꯨꯅ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯁꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯎꯅꯔꯝꯃꯤ ꯕꯤꯁꯛꯅ ꯎꯕꯥꯗ ꯅꯪꯅ ꯃꯥꯏꯒ꯭ꯔꯦꯠꯄꯨ ꯃꯅꯤꯡ ꯇꯝꯍꯜꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯑꯩꯁꯨ ꯍꯔꯥꯎꯔꯦ ꯑꯗꯨꯒ ꯅꯪꯅ ꯃꯥꯕꯨ ꯂꯨꯍꯣꯡꯕꯤꯕꯁꯤꯁꯨ ꯃꯁꯤꯃꯁꯨ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯍꯥꯏꯔꯤ ꯎꯕꯥꯅ ꯕꯤꯁꯛꯇ ꯅꯪꯅꯁꯨ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯄꯥꯎꯁꯤꯡ ꯑꯗꯨ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯕꯤꯁꯛꯅ ꯍꯣꯏ ꯑꯩꯅꯁꯨ ꯋꯥꯔꯤ ꯂꯣꯏꯅ ꯇꯥꯔꯦ ꯅꯪꯁꯨ ꯅꯤꯡꯁꯤꯡꯉꯝꯒꯅꯤ ꯈꯜꯂꯤ ꯏꯃꯥꯅ ꯑꯩꯈꯣꯏꯕꯨ ꯁꯦꯟꯅꯕꯤꯗꯕꯗꯒꯤ ꯏꯁꯤꯡꯗ ꯇꯥꯁꯤꯟꯈꯤꯕ ꯑꯗꯨꯅ ꯑꯩꯅ ꯈꯟꯕꯗꯗꯤ ꯂꯩꯒꯔꯊꯥꯗ ꯂꯃꯟ ꯈꯨꯝꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯧꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯍꯥꯏꯔꯛꯂꯤ ꯎꯕꯥꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯈꯟꯗ꯭ꯔꯕꯁꯨ ꯑꯥꯏꯕꯔꯗꯤ ꯈꯜꯂꯤ ꯍꯥꯏꯔꯛꯂꯤ ꯕꯤꯁꯛꯅ ꯑꯃꯨꯛ ꯃꯥꯗꯤ ꯑꯩꯈꯣꯏꯅꯁꯨ ꯈꯪꯂꯤꯕꯗꯨꯗꯤ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯕ ꯑꯉꯥꯡꯅꯤ ꯃꯥꯗꯤ ꯑꯉꯥꯎꯕꯅꯤ ꯎꯕꯥꯅ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏ ꯃꯇꯝ ꯉꯥꯏꯕ ꯇꯥꯏ ꯍꯥꯏꯔꯛꯂꯤ ꯁꯤꯒꯠꯅ ꯑꯃꯨꯛ ꯕꯕꯥꯒꯤ ꯂꯃꯟ ꯈꯨꯝꯕꯁꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯉꯩ ꯀꯦꯗꯦꯒꯠꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯦꯟꯅꯍꯧꯗꯕ ꯌꯥꯔꯣꯏ ꯎꯕꯥꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯂꯩꯒꯔꯊꯥꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯕꯗꯤ ꯕꯤꯌꯣꯟꯁꯨ ꯍꯥꯠꯄ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯒꯗꯧꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯍꯥꯠꯅꯤꯡꯗꯦ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗ ꯕꯤꯁꯛꯅ ꯀꯟꯅ ꯅꯣꯛꯁꯜꯂꯛꯂꯝꯃꯤ ꯎꯕꯥꯅ ꯅꯪꯅ ꯅꯣꯛꯂꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯕꯤꯁꯛꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯅꯪꯅ ꯕꯤꯌꯣꯟꯕꯨꯗꯤ ꯍꯥꯠꯄ ꯉꯝꯃꯣꯏ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯅꯣꯛꯂꯤꯕꯁꯦ ꯍꯥꯏꯔꯛꯂꯤ ꯎꯕꯥꯅ ꯑꯃꯨꯛ
ꯃꯅꯥꯎꯄꯥꯅ ꯃꯉꯣꯟꯗ ꯑꯁꯣꯟꯕ ꯃꯤ ꯑꯣꯏꯅ ꯎꯔꯛꯄ ꯑꯁꯤꯗ ꯍꯧꯖꯤꯛꯃꯛ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯇꯦꯁ ꯇꯧꯒꯦꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯁꯤꯒꯔꯁꯨ ꯅꯣꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯦ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯀꯦꯇꯦꯀꯦꯠ ꯁꯤꯇꯤ ꯑꯁꯤ ꯃꯌꯥꯝ ꯆꯪꯗꯅ ꯅꯨꯡꯗꯥꯡ ꯐꯥꯎꯕ ꯂꯦꯞꯇꯨꯅ ꯊꯕꯛ ꯀꯌꯥ ꯑꯃ ꯁꯨꯅꯔꯤ꯫ ꯃꯁꯤꯗ ꯍꯦꯔꯜꯒ ꯉꯁꯥꯏ ꯃꯈꯣꯏꯅ ꯅꯧꯅ ꯈꯪꯅꯈꯤꯕ ꯅꯤꯄꯥ ꯑꯗꯨꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯍꯦꯔꯜꯅ ꯅꯤꯄꯥ ꯑꯁꯤꯗ ꯂꯦꯒꯔꯊꯥꯅ ꯃꯐꯝꯁꯤꯗ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯦ, ꯑꯩꯈꯣꯏꯅ ꯈꯜꯂꯤꯕꯁꯤ ꯈꯔ ꯋꯥꯅ ꯊꯣꯛꯀꯗꯣꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯒꯤꯜ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯅ ꯆꯦꯛꯁꯤꯟꯅ ꯁꯦꯝꯖꯤꯜꯂꯦ ꯍꯥꯏꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯖꯒꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯑꯁꯣꯟꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯌꯥꯎꯒꯅꯤ, ꯃꯗꯨꯒꯤ ꯑꯁꯣꯟꯕꯗꯨ ꯊꯤꯗꯣꯛꯅꯕꯒꯤꯗꯃꯛ ꯆꯂꯥꯛ ꯍꯩꯕ ꯃꯤ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯍꯥꯞꯗꯨꯜꯅ ꯑꯃꯨꯛ ꯏꯒꯤꯜꯗ ꯅꯪꯁꯨ ꯆꯂꯥꯛ ꯍꯩꯕ ꯃꯤꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯤ꯫ ꯏꯒꯤꯜꯅ ꯃꯔꯧ ꯂꯩꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯃꯥꯏꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯨ, ꯑꯩꯁꯦ ꯁꯛ ꯐꯖꯕ ꯃꯤꯗꯤ ꯅꯠꯇꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯍꯔꯥꯎꯅ ꯅꯣꯛꯃꯤꯟꯅꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯕꯤꯌꯣꯟꯒ ꯇꯣꯔꯕꯤꯒ ꯃꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯒ ꯆꯥꯛ ꯈꯔ ꯆꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯇꯣꯔꯕꯤꯅ ꯕꯤꯌꯣꯟꯗ ꯅꯪꯅ ꯍꯟꯇꯛ ꯑꯥꯏꯚꯔꯒ ꯄꯨꯟꯅ ꯑꯃꯨꯛ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯍꯥꯛꯇꯤ ꯅꯪꯒꯤ ꯏꯃꯥꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯇꯧꯔꯝꯕ ꯃꯤꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯌꯣꯟꯅ ꯑꯃꯨꯛ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯏꯅꯥꯎꯄꯥꯅꯤ, ꯑꯩꯈꯣꯏꯅ ꯑꯦꯂꯥꯕꯨ ꯍꯥꯠꯂꯨꯗꯕ ꯌꯥꯗꯕꯅꯤ, ꯃꯁꯤ ꯅꯠꯇꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯇꯣꯔꯕꯤꯁꯨ ꯁꯥꯎꯒꯠꯂꯛꯇꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯅꯪꯅꯗꯤ ꯑꯩꯒꯤꯗꯃꯛ ꯈꯟꯕꯤꯗꯦ, ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯅꯪꯒꯤꯗꯃꯛ ꯈꯜꯂꯤ, ꯑꯩꯗꯤ ꯅꯪꯒꯤ ꯗꯔꯀꯥꯔ ꯑꯣꯏ, ꯑꯗꯨꯒ ꯅꯪꯉꯣꯟꯗꯗꯤ ꯑꯩꯁꯤ ꯗꯔꯀꯥꯔ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯗꯨꯗꯤ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯇꯣꯔꯕꯤꯁꯤ ꯏꯁꯧ ꯀꯟꯅ ꯂꯥꯡꯈꯠꯂꯛꯂꯤ꯫ ꯕꯤꯌꯣꯟꯁꯨ ꯁꯥꯎꯒꯠꯂꯛꯇꯨꯅ ꯑꯩꯅ ꯉꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯥꯛꯅꯕꯒꯤꯗꯃꯛ ꯂꯥꯛꯄ ꯅꯠꯇꯦ, ꯋꯥꯐꯝꯁꯤꯡꯁꯤ ꯍꯥꯏꯔꯝꯗꯨꯅ ꯕꯤꯌꯣꯟꯅ ꯆꯥꯅꯕꯁꯤꯡꯁꯤ ꯂꯪꯈꯥꯏꯔꯝꯂꯒ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯃꯄꯥꯅ ꯁꯥꯎꯔꯝꯕ ꯑꯁꯤꯗ ꯀꯟꯅ ꯀꯞꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯐ꯭ꯂꯣꯀꯤ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯍꯦꯜꯒꯥꯅ ꯃꯍꯥꯛꯅ ꯄꯨꯔꯛꯈꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯆꯥꯅꯕ ꯈꯔ ꯏꯟꯕꯤꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯥꯏꯚꯔꯁꯤ ꯂꯥꯛꯂꯤ꯫ ꯑꯥꯏꯚꯔꯅ ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯌꯦꯡꯗꯨꯅ ꯃꯍꯥꯛꯇꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯦꯜꯒꯥꯗ ꯍꯪꯂꯤ꯫ ꯍꯦꯜꯒꯥꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯇꯥꯅꯥꯔꯨꯁ ꯀꯧꯕꯅꯤ, ꯑꯥꯏꯚꯔꯅ ꯅꯪꯅ ꯃꯐꯝꯁꯤꯗ ꯃꯥꯕꯨ ꯄꯨꯔꯛꯂꯤꯕ꯭ꯔꯥ? ꯍꯌꯦꯡ ꯆꯥꯎꯔꯒ ꯑꯐꯕ ꯃꯤꯅꯥꯏ ꯑꯃ ꯑꯣꯏꯔꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯚꯔꯒꯤ ꯋꯥꯐꯝꯁꯤꯗ ꯍꯦꯜꯒꯥꯅ ꯁꯥꯎꯔꯛꯇꯨꯅ ꯑꯩꯅ ꯑꯉꯥꯡꯁꯤꯕꯨ ꯃꯐꯝꯁꯤꯗ ꯄꯣꯔꯛꯂꯤꯕꯁꯤ ꯃꯤꯅꯥꯏ ꯑꯣꯏꯅꯕꯒꯤꯗꯃꯛ ꯅꯠꯇꯦ, ꯑꯩꯒꯤ ꯏꯆꯥ ꯁꯛꯅ ꯌꯣꯛꯀꯦ ꯍꯥꯏꯗꯨꯅ ꯄꯣꯔꯛꯂꯤꯕꯅꯤ, ꯃꯁꯤ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯍꯦꯜꯒꯥꯒꯤ ꯋꯥꯐꯝꯁꯤꯗ ꯑꯥꯏꯚꯔꯁꯨ ꯉꯛꯇꯨꯅ ꯑꯉꯥꯡꯁꯤꯗ ꯈꯪꯅꯁꯤ ꯍꯥꯏꯗꯨꯅ ꯁꯣꯛꯀꯦ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯉꯥꯡꯁꯤꯗꯤ ꯑꯥꯏꯚꯔ ꯎꯕꯗ ꯄꯥꯈꯠꯄ ꯍꯦꯟꯈꯤꯗꯨꯅ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯀꯞꯇꯨꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯕꯨ ꯍꯦꯜꯒꯥꯅ ꯑꯃꯨꯛ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ ꯑꯉꯥꯡꯁꯤꯅ ꯑꯥꯏꯚꯔꯒꯤ ꯃꯑꯣꯡꯁꯤꯗ ꯍꯩꯅꯗꯕꯗꯒꯤ ꯍꯦꯜꯒꯥꯅ ꯃꯐꯝꯁꯤꯗꯒꯤ ꯄꯨꯊꯣꯛꯄꯤꯈ꯭ꯔꯦ꯫ ꯑꯥꯏꯚꯔꯁꯨ ꯑꯉꯥꯡꯁꯤꯒꯤ ꯃꯑꯣꯡꯁꯤꯗ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯍꯦꯜꯒꯥ ꯍꯣꯏ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯐ꯭ꯂꯣꯀꯤꯅ ꯑꯥꯏꯚꯔꯗ ꯅꯪꯅ ꯃꯐꯝꯁꯤꯗ ꯉꯁꯤ ꯀꯥꯐꯩ ꯄꯥꯛꯊꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯊꯕꯛ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯚꯔꯅ ꯑꯃꯨꯛ ꯍꯤ ꯁꯥꯕ ꯅꯁꯝ ꯅꯀꯣꯏ ꯄꯨꯡꯉꯧ ꯉꯧꯔꯕ ꯍꯅꯨꯕ ꯅꯉꯣꯟꯗ ꯑꯩꯅ ꯀꯔꯤ ꯊꯕꯛ ꯍꯥꯏꯒꯗꯣꯔꯤꯕꯅꯣ? ꯐ꯭ꯂꯣꯀꯤꯅ ꯑꯃꯨꯛ ꯉꯁꯤꯗꯤ ꯁꯨꯝ ꯆꯥꯎꯔꯛꯑꯕꯅꯤꯅ ꯃꯄꯨꯡ ꯐꯥꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯀꯗꯣꯔꯦ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯚꯔꯅ ꯑꯃꯨꯛ ꯑꯩꯗꯤ ꯅꯪꯒꯨꯝꯕ ꯃꯤꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯅꯪꯅ ꯂꯥꯛ ꯍꯣꯠꯅꯔꯕꯁꯨ ꯑꯩꯒꯨꯝꯕ ꯃꯤꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕꯒꯤ ꯐ꯭ꯂꯣꯀꯤꯅ ꯆꯦꯟꯁꯤꯟꯗꯨꯅ ꯑꯥꯏꯚꯔꯕꯨ ꯀꯣꯡꯈꯠꯄꯤꯗꯨꯅ ꯐꯝꯍꯜꯂꯝꯃꯤ꯫ ꯑꯥꯏꯚꯔꯅ ꯐ꯭ꯂꯣꯀꯤꯗ ꯑꯩ ꯅꯉꯣꯟꯗ ꯔꯤꯀ꯭ꯋꯦꯁ ꯑꯃ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ, ꯑꯩꯈꯣꯏ ꯍꯟꯇꯛ ꯏꯪꯂꯦꯟ ꯆꯠꯅꯕ ꯇꯧꯒꯗꯧꯔꯤ, ꯃꯁꯤꯗ ꯑꯩ ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯥꯛꯊꯗꯨꯅ ꯆꯠꯄꯁꯤ ꯄꯥꯝꯗꯦ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯥꯟꯐꯝꯗꯁꯨ ꯄꯥꯛꯊꯗꯨꯅ ꯂꯥꯟꯊꯦꯡꯅꯕ ꯌꯥꯔꯣꯏ, ꯑꯗꯨꯅ ꯑꯩꯒꯤꯗꯃꯛ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯥꯕꯤꯌꯨ ꯍꯥꯏꯔꯛꯂꯤ꯫ ꯐ꯭ꯂꯣꯀꯤꯅꯁꯨ ꯑꯥꯏꯚꯔꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯑꯩ ꯅꯪꯒꯤꯗꯃꯛꯇꯗꯤ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯅꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯐ꯭ꯂꯣꯀꯤꯅ ꯑꯥꯏꯚꯔꯁꯤ ꯎꯃꯪ ꯑꯃꯗ ꯄꯣꯗꯨꯅ ꯄꯣꯔꯛꯂꯤ꯫ ꯃꯐꯝꯁꯤꯗ ꯐ꯭ꯂꯣꯀꯤꯅ ꯍꯥꯟꯅ ꯑꯥꯏꯚꯔ ꯇꯣꯡꯅꯕꯒꯤꯗꯃꯛ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯁꯥꯗꯨꯅ ꯊꯝꯃꯝꯂꯦ꯫ ꯃꯁꯤ ꯎꯕꯗ ꯑꯥꯏꯚꯔꯅ ꯐ꯭ꯂꯣꯀꯤꯗ ꯑꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯐ꯭ꯂꯣꯀꯤꯅ ꯅꯪꯒꯤ ꯃꯥꯡꯗ ꯎꯔꯤꯕ ꯑꯁꯤ ꯅꯪꯒꯤ ꯈꯣꯡꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯑꯥꯏꯚꯔꯁꯨ ꯃꯁꯤꯗ ꯆꯪꯁꯤꯟꯗꯨꯅ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥꯡ ꯆꯦꯟꯗꯨꯅ ꯌꯥꯝ ꯄꯥꯝꯖꯅ ꯅꯥꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯑꯥꯏꯚꯔꯁꯤ ꯁꯒꯣꯜ ꯒꯥꯔꯤꯁꯤꯗ ꯇꯣꯡꯗꯨꯅ ꯌꯥꯝ ꯍꯔꯥꯎꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯟꯅ ꯊꯧꯕ ꯇꯝꯂꯤ꯫ ꯐ꯭ꯂꯣꯀꯤꯅꯁꯨ ꯑꯥꯏꯚꯔꯅ ꯍꯔꯥꯎꯕꯁꯤ ꯎꯔꯒ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯕꯤꯌꯣꯟꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯕꯤꯌꯣꯟꯅ ꯍꯧꯖꯤꯛ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗ ꯂꯩꯒꯔꯊꯥꯁꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯐꯝꯁꯤꯗ ꯂꯩꯒꯔꯊꯥꯅ ꯍꯦꯛ ꯍꯦꯛ ꯁꯥꯕ ꯐꯤ ꯑꯗꯨ ꯑꯦꯁꯇ꯭ꯔꯣꯏꯠ ꯀꯧꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯑꯣꯏꯅ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯕꯤꯌꯣꯟꯅ ꯑꯦꯁꯇ꯭ꯔꯣꯏꯠꯇ ꯏꯃꯥ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯦꯁꯇ꯭ꯔꯣꯏꯠꯅ ꯃꯍꯥꯛ ꯍꯦꯗꯕꯤ ꯆꯠꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯍꯦꯗꯕꯤ ꯍꯥꯏꯔꯤꯕꯁꯤ ꯂꯩꯒꯔꯊꯥꯅ ꯍꯥꯟꯅ ꯁꯥꯁꯟ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯕꯨꯅꯤ꯫ ꯕꯤꯌꯣꯟꯅ ꯑꯦꯁꯇ꯭ꯔꯣꯏꯠꯇ ꯀꯩꯗꯧꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯦꯁꯇ꯭ꯔꯣꯏꯠꯅ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯀꯨꯞꯄ ꯃꯔꯣꯟ ꯁꯦꯡꯅ ꯍꯥꯏꯔꯝꯗꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯣꯠ ꯑꯣꯏꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯅꯗꯨꯅ ꯑꯦꯟꯇꯤꯃꯦꯠ ꯇꯧꯅꯕꯒꯤꯗꯃꯛ ꯀꯦ ꯑꯃ ꯇꯧꯈ꯭ꯔꯦ꯫ ꯁꯤꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯃꯊꯪ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫